ngasi akoina awang sekmai kan banupi luk amadi akoi bada lebiri basio sing amadi akoi bada lebi kun singi imai ben sing pulap pulle haraga akoina ngasi gi peace rally asi chatsabani chatnaba thorang tawjabani aduga akoina peace rally asi chatsabagi amaru oiba pandam di ngasi akoi gi kuidribada thokhiba tamthiraba thodok bomb blast ki thodok aduda lekhidraba isa nusiraba isa ani amadi madugi thokliba thodok aduda protest tawbada leikhidaba athoba ahum dugi nungaitaba fongdoktpu oina aikoina ngasi gi rally asi pangthokjabani aduga aikoina ngasi rally asi pangthokjabasi ngasi gi manipur gi oina mafam khudimakta thokriba thodok adugi oina mipom khudamaki thamoidagi tholokpa nungaitaba mayam aduga pullaga protest mayam ama tawbasida hairiba thodok aduda semkhiba GSC joint action committee na pandam khara sarkar gi mayo sarkar gi da thamgatki ba adu aikoi som gi nakan gi akoi gi imai ben leiri be isai na akoi loina maksu sagat kani khongpham amata lendana sagat kani isa sing adu sikhibadu gi hat khiba mi hat pasing adu khudak ta puthok tuna sarkar na athobi da thijinduna dandi piduna pibam thokpa cherak piduna aduga lekhidraba isa athoba ahum bu gisu phangpham thokpa magi tokpham thokpa mathau sing adu tawrakna bedam ta sarkar da pisiliba hairiba demand sing adu yaudri phauba aikoina lepli aikoi amata oina apunba oina unity amaga loina na aikoi loina mak adugi pandam du da support tauri haibagi adugi phongdokna bai damak danga sigi rally asi chatjabani